ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 13 ꯏꯪ 2016ꯇ ꯑꯁꯥꯝꯒꯤ ꯑꯃꯤꯟꯒꯥꯎꯗꯒꯤ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯃꯤꯑꯣꯏ 4 ꯌꯥꯎꯅ ꯃꯤꯑꯣꯏ 5 ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀꯔꯣꯔ 12,33 ꯂꯣꯝꯒꯤ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯑꯃꯗꯤ ꯑꯣꯄꯤꯌꯝ ꯐꯥꯈꯤꯕ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 4 ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 6ꯇꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯇꯌꯦꯕ ꯑꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑब्ꯗꯨꯜ ꯂꯇꯤꯐ ꯆꯍꯤ 38 ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 5ꯇꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯀꯨꯕ ꯑꯂꯤꯒꯤ ꯃꯆꯥꯅꯨꯄꯥ MD ꯇꯥꯍꯤꯔ ꯑꯂꯤ ꯆꯍꯤ 39 ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕर 8ꯇꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯇꯖꯨꯗꯤꯟꯒꯤ ꯃꯆꯥꯅꯨꯄꯥ MD ꯏꯁꯂꯥꯃꯨꯗꯤꯟ ꯑꯃꯗꯤ ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕर 4ꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯀꯨꯕ ꯑꯂꯤꯒꯤ ꯃꯆꯥꯅꯨꯄꯥ MD ꯂꯇꯤꯐ ꯆꯍꯤ 30ꯕꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯇꯥꯟꯊꯣꯛꯂꯦ ꯍꯥꯏꯅ ꯀ꯭ꯋꯥꯛꯇꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ CSO 5ꯒꯤ ꯑꯦꯗꯚꯥꯏꯖꯔ ꯖꯤꯌꯥꯎꯗꯤꯟ ꯑꯔꯤꯕꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯑꯣꯏ 4 ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯂꯤꯕ CSO 5 ꯖꯥꯃꯤꯌꯥꯠ ꯎꯂꯥꯃꯥ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ, ꯑꯟꯖꯨꯃꯥꯟ ꯏꯁꯂꯥꯍꯤ ꯃꯣꯁꯥꯔꯥ ꯀ꯭ꯋꯥꯛꯇꯥ, ꯑꯣꯜ ꯃꯩꯇꯩ ꯄꯥꯉꯜ ꯌꯨꯊ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯝꯄ꯭ꯌꯥ, ꯑꯣꯜ ꯀ꯭ꯋꯥꯛꯇꯥ ꯌꯨꯊ ꯚꯣꯂꯨꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ AKYVO ꯀ꯭ꯋꯥꯛꯇꯥ ꯑꯃꯗꯤ ꯑꯣꯜ ꯀ꯭ꯋꯥꯛꯇꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ AKCOC ꯀ꯭ꯋꯥꯛꯇꯥꯅ ꯁꯤꯟꯗꯨꯅ ꯀ꯭ꯋꯥꯛꯇꯥ ꯕꯖꯥꯔꯗ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯃꯤꯑꯣꯏ 4 ꯑꯗꯨ ꯀ꯭ꯋꯥꯛꯇꯥꯒꯤ CSO 5 ꯑꯁꯤꯅ ꯃꯃꯥꯡꯗ ꯐꯥꯗꯨꯅ ꯋꯥꯔꯛꯄ ꯑꯣꯏꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯝꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ 4ꯃꯛ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯃꯄꯨ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯏꯟꯁꯤꯁ ꯇꯧꯔꯒ ꯄꯨꯍꯟꯕ ꯑꯣꯏꯒꯅꯤ, ꯃꯔꯝ ꯑꯁꯤꯅ ꯗ꯭ꯔꯒ ꯄꯨꯔꯝꯕ ꯕꯁ AS06EC 7555 ꯑꯗꯨꯒꯤ ꯃꯄꯨ ꯑꯃꯗꯤ ꯗ꯭ꯔꯒꯀꯤ ꯆꯦꯟꯅꯔꯤꯕ ꯃꯄꯨ ꯊꯤꯗꯣꯛꯄꯤꯔꯒ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟꯠ ꯄꯤꯕꯤꯅꯕꯁꯨ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ CSO 5 ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯗ꯭ꯔꯒ ꯑꯣꯅꯔꯁꯤ ꯀꯅꯥꯅꯣ, ꯀꯅꯥꯒꯤ ꯗ꯭ꯔꯒꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯒ ꯃꯁꯤ ꯊꯤꯗꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯗ ꯁꯃꯥꯖ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯃꯤꯑꯣꯏꯁꯤꯡ, ꯗ꯭ꯔꯒ ꯑꯣꯅꯔꯁꯤꯡ, ꯗ꯭ꯔꯒꯀꯤ ꯃꯄꯨꯁꯤꯡꯁꯦ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯗꯣꯛꯑ ꯃꯇꯨꯡꯗ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯐꯖꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯜ ꯄꯥꯅꯤꯁꯃꯦꯟꯠ ꯐꯪꯐꯝ ꯊꯣꯛꯄꯗꯨ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 13 2026ꯇ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯃꯤꯑꯣꯏ 5 ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯚꯥꯏꯔꯦꯜ ꯑꯃ ꯆꯠꯂꯤꯕ ꯑꯁꯦ ꯃꯁꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 5 ꯑꯍꯥꯟꯕꯗ MD Abdul Latif son of late Tayyib Ali KMC ward number 6, MD Tahir Ali son of late Yaqub Ali KMC ward number 5, ahum subada MD Islamuddin son of late Tajuddin KMC ward number 8, mari subada Latif son of late Yaqub Ali KMC ward number 4, loina na MD Azmir son of late Abdul Hakim Naharuk Pangkong Imphal East Nima City hairiba Kawktagi masakta panjekriba miyoi 4 ase mamangdasu aikoina Kawktada drakka 4 leinana phaba punba amasung aikoina khangba amasung Kawktagi CSO na pharaba any mafam amada phaba taragadi hairi miyoi ase Kawkta khundagi lifetime goina lepa leitana tanthokani haibado hairiba miyoi 4 asisu Kawktagi yauriba miyoi 4 ase aikoina lifetime gi ma hoise Kawktadagi tanthoe तब अखोन हाइजनिंगबदी हाइरिबो मथक्ता पंजेखिबो मियोय 4 असे ममांगदसु Kawktagi CSO अकीबो अम्पिया अमसुंग अंजुमना कयारक फादुना मखोइसे रिहेबिलिटेशन सेंटर तु थम्मुरो मदु बांगा ngakतनि मखोइसे मखोइना मोइसे ड्रग यूजर नि मखोइना हाइरिबा अदु याम ह्यूज अमाउंट की क्वांटिटी अदु याम पोतो मोइगी कैपेसिटी नते पुरगा चटपा मखोइसे कनागुम खरा इंसिस्ट तौरगा पुहनबनी अखोइना ngasi मणिपुर सरकार अमसुंग इंडिया सरकार दा मरी लेनबा अथॉरिटी तैकोन हाइजनिंगबदी मेन ओना ड्रग ओनरशिप कनानो, कनागी ड्रगनो हाइबसि यामना कुमना इंट्रोगेशन तौरगा मसे थिदोकपियु, अदुगा असुगुमलबा अखोइगी ड्रग ललोनबदा समाजसिबो मखा ताना मांहननबा होतनरिबा दु मियोइसिंग, ड्रग ओनरसिंग, ड्रगकी मपुसिंगसे यामना कुमना थिदो मतुंगदा फारिबा मियोइसिंग अदो फजना इंट्रोगेशन तौर मतुंगदा मखोइसिंग अदो मतिक चाबा दंडी पिबियु अमसुंग मखोइगी कैपिटल पनिशमेंट फंगम थोकदु फंगहनबियु हाइना मीडियागी थोंगदा हाइजरी। लोइना मसिगी बस ओनरसिना कनानो कमाय तौबनो हाइबसि यामना कुपना अमतंग नैनबियु अमसुंग मदुसु फगत पिरे हेरगा तुंगदसु सुमाइना Kawktadagi कनागुबना कोइ ड्रग ललोनबा अमसुंग ड्रग का मरी लेनबा केस लाको खुदिंगी Kawktagi CSO 5 हाइबदि जमेतुल उलमा बिष्णुपुर, अंजुमन इस्लाही मौसरा Kawkta बिष्णुपुर, अकीबो अम्पिया
कोऑर्डिनेटिंग कमिटी हाइरिबो ऑर्गेनाइजेशन मंगा असिना कोकतादगी लेप लेतना दुमक तांथोकनी मरमदी ngasi समाज असिदा लूरब तांजा असिदा मियोय कागी पुंसी मांगननबी होतनरिबो नो माइक सिंसे कोना फादोक दब तारादी तुम कोना हरकतरिबन हारोल पुनमकसे यामना साथीबा फिबा मोदा लाकन है बिसे कोना यामना जाव थाजै अमसु हौजि हौजिसु मसिगी खुदोंग थीबा मयाम मा कोई हौजि मायोक नरगा लेरिबनी कोकतासी अदुना मरम ओरगा हौजि हौजि की ओना कोकतासे कोइगे थांगनरिबा सराउंडिंग विलेज सिदगी हाइबदी परमागा नब जगह आम ओइबना असोमदगी ड्रग से ह्यूज अमाउंट की ड्रग से पुसलगा सुमाय तोदना तोइन तोइना कयारक तेंगनरे लोइना हाइरिबा बस असिसु एकोइ रतनपुरदगी मिजोराम चेनबा अमसुंग गुवाहाटी चेनबा बसने अदुना सिगी मयाम से मरी लेनेबो अथॉरिटीना यामना कुपना थिजनबिउ अमसुंग थिजन बिरबा मतुंगदा मखोगी पिफम तोगवा पनिशमेंट कैपिटल पनिशमेंट पिउ हाइबसे एकोइ ना मरी लेनेबो अथॉरिटी दा कोकतागी सी सो मंगाना हम्बल अपील तौजरी।